ngasi malem sida hingliba mipum khuding baksi ngak potha ba matamda sangdaba yadraba koigi posak ama haigadi lila drama cinema isai makal kayam leikre adubu manipurda ngasi 1972 da matam manipur sapung kraba matung madudagi makha tarko oina manipur gi silver screen da artist kaya ama puthokuna miyam isiba ngasi phong ko leptana sathagami ngasi digital irana aduki matik kallaba sapu ama piraktuna pansarabada koigi pichanna bada koigi maleba manipur sigi oiba iramdam sigi oiba artist kaya ama ngasi yang wanga puthokchaduna maleba saktakre marak sida masiga iroinana mami sangaina adongi damakta thonglaw hangduna thamjari lapiu tanaminasi akhang khangda aduga akoina hangjariba artist jokatsi haiba YouTube sida akoina akogi mami sangai dagi akoina tammuraba akogi nainazarbu matungda akogi performance mayam ama akoina tongan tongan da thagat sida mayam na subscribe to view aduga madugi feedback si akoida mukhagan biro mami sangai adongi dabaktani aduga hanjariba YouTube si adongna nungtigi oirbasu page ama muntan phaga akoigi YouTube si bu nainagi haina thamjani